ꯇꯝꯐꯥ ꯑꯃꯗꯤ ꯄꯨꯁꯄꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯏꯕꯤ ꯀꯧꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯥꯝ ꯉꯛꯅ ꯐꯠꯂꯩ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯔꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯇꯝꯐꯥ ꯑꯃꯗꯤ ꯄꯨꯁꯄꯥꯗꯨ ꯏꯉꯛꯉꯛꯏ꯫ ꯄꯨꯁꯄꯥꯅ, "ꯑꯁꯤꯅ ꯀꯔꯣꯝꯗꯒꯤ ꯑꯃꯨꯛ ꯊꯣꯏꯕꯤ?" ꯇꯝꯐꯥꯅ, "ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯃꯤꯡꯅꯣ?" ꯄꯨꯁꯄꯥꯅ, "ꯏꯅ ꯏ ꯀꯥꯕꯅꯦ, ꯁꯥꯎꯔꯛꯇꯅ ꯑꯩꯅꯅꯦ ꯅꯪ ꯑꯣꯏꯅ ꯊꯣꯛꯄꯁꯤꯅꯤꯀꯣ." ꯇꯝꯐꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯔꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯕꯤꯅ, "ꯊꯣꯏꯕꯤ, ꯁꯣꯝ..." ꯄꯨꯁꯄꯥꯅ, ꯃꯥꯅꯦ, ꯁꯣꯝꯗ ꯁꯨꯇꯤ ꯊꯣꯛꯄꯤꯔꯛꯏꯔꯥ?" ꯔꯕꯤꯅ, ꯃꯥꯅꯦ, ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ?" ꯄꯨꯁꯄꯥꯅ, "ꯅꯨꯡꯉꯥꯏꯇꯦ, ꯀꯞꯅꯕꯒꯤ ꯁꯤꯟ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ." ꯔꯕꯤꯅ, "ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯁꯤꯕꯣ?" ꯄꯨꯁꯄꯥꯅ, "ꯃꯤ ꯅꯨꯡꯁꯤ..." ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯝꯐꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯌꯥꯔꯦ ꯇꯣꯛꯑꯣ" ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯈꯨꯖꯤꯟꯅ ꯁꯤꯛꯏ꯫ ꯄꯨꯁꯄꯥꯅ, "ꯑꯗꯨꯗꯤ ꯇꯥꯃꯣ ꯅꯆꯠꯂꯩꯈꯣꯏ ꯈꯤꯇꯪ ꯍꯟꯖꯔꯝꯃꯒꯦ." ꯔꯕꯤꯅ, ꯊꯣꯏꯕꯤ, ꯑꯩ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ." ꯇꯝꯐꯥꯗꯨ ꯈꯨꯝꯗ꯭ꯔꯗꯤ ꯐꯖꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈ꯭ꯔꯦ꯫ ꯔꯕꯤꯁꯨ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯔꯕꯤ ꯒꯤꯇꯥ ꯍꯣꯏꯗ ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅ ꯂꯥꯛꯏ꯫ ꯒꯤꯇꯥꯅ, ꯌꯥ ꯊꯣꯛꯂꯛꯑꯕꯣ?" ꯔꯕꯤꯅ, "ꯍꯣꯏꯅꯦꯅꯦ, ꯃꯃꯣꯕꯨ ꯂꯩꯕ꯭ꯔꯣ?" ꯂꯩꯕꯅꯦ, ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤꯅ ꯑꯣꯐꯤꯁꯀ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯂꯩꯔꯕꯅꯦ." "ꯇꯥꯟ ꯆꯞ ꯍꯦꯛ ꯆꯥꯏꯗ, ꯐꯖꯅ ꯆꯥꯊꯔꯁꯤ." ꯍꯣꯏ, ꯉꯟꯅ ꯇꯧꯁꯤ." ꯁꯥꯃꯨꯅ, ꯔꯕꯤ, ꯅꯪ ꯂꯥꯛꯂꯤꯔꯥ?" "ꯍꯣꯏ ꯃꯥꯃꯣ, ꯆꯥꯛꯀ ꯍꯦꯛꯇ ꯆꯥꯊꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯦ." ꯁꯥꯃꯨꯅ, "ꯅꯪꯕꯨ ꯑꯉꯥꯡ ꯂꯥꯛꯏꯁꯦ ꯍꯦꯟꯖꯥꯡꯒꯗꯤ ꯁꯤꯜꯂꯕꯣ?" ꯒꯤꯇꯥꯅ, "ꯏꯕꯨꯡꯉꯣꯅꯅꯦ ꯉꯥꯅꯨ ꯀꯦꯖꯤ 4ꯃꯨꯛ ꯇꯥꯕꯒ ꯄꯨꯔꯛꯑꯕꯅꯦ, ꯑꯗꯨ ꯁꯦꯝꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯨꯔꯣ." ꯁꯥꯃꯨꯅ, ꯑꯩꯈꯣꯏꯅ ꯇꯧꯗꯧꯗꯨꯗ ꯅꯪꯅ..." ꯑꯁꯨꯝꯅ ꯉꯥꯅꯨꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯁꯥꯃꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯊꯣꯡꯒꯦ ꯍꯥꯏꯕ꯭ꯔꯣ, ꯃꯥꯃꯣ ꯊꯣꯡꯉꯨ ꯍꯥꯏꯕ꯭ꯔꯣ?" ꯔꯕꯤꯅ, "ꯃꯥꯃꯣ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣꯗ, ꯑꯩꯗꯤ ꯀꯌꯥꯁꯨ ꯍꯩꯐꯥꯠꯇꯦ." ꯁꯥꯃꯨꯅ, ꯍꯣꯏ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥꯅꯨꯗꯨ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯔꯕꯤꯅ, "ꯅꯦꯅꯦ, ꯊꯣꯏꯕꯤꯗꯣ ꯀꯧꯕꯤꯔꯨꯆꯣꯕ, ꯌꯥꯔꯛꯀꯗ꯭ꯔꯥ?" ꯒꯤꯇꯥꯅ, "ꯂꯥꯛꯄꯩꯗꯤ ꯏꯅꯦꯅ ꯅꯝꯗꯅ ꯀꯧꯔꯛꯀꯦꯅꯦ, ꯑꯗꯨꯗ ꯅꯪꯕꯨ ꯅꯨꯄꯥ ꯃꯆꯥ ꯊꯧꯅꯥ ꯎꯠ ꯐꯣꯡꯗꯣꯛꯆꯕ ꯉꯝꯒꯗ꯭ꯔꯅꯦ?" "ꯉꯁꯤꯗꯤ ꯅꯦꯅꯦ ꯍꯦꯛꯇ ꯐꯣꯡꯂꯒꯦ." "ꯉꯝꯗꯤ ꯉꯝꯅꯤꯀꯣ?" "ꯍꯣꯏ ꯅꯦꯅꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯤꯇꯥꯗꯨ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯤꯇꯥꯅ, "ꯊꯣꯏꯕꯤ, ꯍꯣ ꯊꯣꯏꯕꯤ!" ꯏꯕꯣꯍꯜꯅ, "ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ?" "ꯀꯀꯥ, ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯍꯧꯏ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ." "ꯑꯣꯍꯣ, ꯂꯥꯛꯑꯅꯤ, ꯗꯨꯀꯥꯟ ꯊꯣꯛꯈꯤꯕꯅꯤ." ꯇꯝꯐꯥꯅ, "ꯏꯅꯝꯃ, ꯀꯩ ꯂꯩꯔꯒꯦ?" "ꯑꯩꯈꯣꯏꯗ ꯉꯥꯅꯨ ꯊꯣꯡꯍꯧꯕ ꯑꯗꯨ ꯆꯥꯎꯁꯤ ꯂꯥꯛꯑꯣꯅ ꯀꯧ ꯂꯥꯛꯏꯅꯦ." "ꯏꯅꯝꯃ, ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯦ." "ꯑꯗꯨꯏꯁꯨ ꯃꯍꯥꯎ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ." ꯏꯕꯣꯍꯜꯅ, ꯍꯣꯏ, ꯈꯤꯇꯪ ꯍꯦꯛ ꯆꯥꯃꯤꯟꯅꯔꯨꯔꯣ, ꯀꯨꯏꯔꯛꯀꯅꯨꯀꯣ." ꯇꯝꯐꯥꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯅ ꯂꯥꯛꯏ꯫ ꯔꯕꯤ ꯂꯩꯔꯝꯕꯗꯨꯗ ꯇꯝꯐꯥ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯗꯨꯝ ꯆꯪꯉꯦ꯫ ꯒꯤꯇꯥꯅ, ꯂꯥꯛꯑꯣꯅꯦ, ꯑꯁ ꯅꯣꯏꯗꯤ ꯆꯥꯛꯀ ꯂꯣꯏ ꯊꯧꯔꯥꯡ ꯂꯣꯏꯔꯝꯃꯦꯗꯅ." ꯁꯥꯃꯨꯅ, ꯂꯥꯛꯑꯣ, ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯗꯧꯅꯤ, ꯊꯦꯡꯈꯤꯅꯤ." "ꯍꯥꯏ, ꯅꯪ ꯎꯃꯣꯔꯣꯛꯀꯥꯗꯣ ꯈꯔ ꯄꯨꯊꯣꯔꯛꯎꯍꯦ, ꯀꯂꯦꯖꯥ ꯁꯤꯟꯃꯦꯠꯁꯤ." ꯒꯤꯇꯥꯅ, ꯍꯣꯏ, ꯊꯣꯏꯕꯤ, ꯐꯝꯃꯣꯅꯦ." ꯇꯝꯐꯥꯅ, ꯏꯅꯝꯃ." ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯔꯦ꯫ ꯔꯕꯤꯒꯤ ꯃꯤꯠꯌꯦꯡꯗ ꯇꯝꯐꯥ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯒ ꯃꯥꯗꯤ ꯑꯣꯛꯂꯦ ꯍꯥꯏꯅ ꯂꯩꯔꯦ꯫ ꯇꯥꯟꯖꯥ ꯆꯥꯅ ꯁꯥꯃꯨꯅ, "ꯅꯪꯕꯨ ꯏꯁꯤꯡꯒꯗꯣ ꯈꯔ ꯀꯜꯂꯒ ꯊꯅꯝꯕ ꯌꯥꯗ꯭ꯔꯣ?" ꯇꯝꯐꯥꯅ, "ꯇꯥ ꯁꯥꯃꯨ, ꯌꯥꯅꯤꯌꯦ, ꯑꯩ ꯀꯟꯖꯔꯛꯀꯦ." ꯒꯤꯇꯥꯅ, ꯍꯣꯏ, ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯅꯪ ꯑꯝꯇ ꯍꯩꯔꯛꯑꯣ." ꯑꯁꯨꯝꯅ ꯇꯝꯐꯥꯗꯣ ꯍꯧꯒꯠꯈ꯭ꯔꯦ ꯏꯁꯤꯡ ꯍꯩꯕ꯫ ꯁꯥꯃꯨꯅ, "ꯏꯕꯨꯡꯉꯣ ꯔꯕꯤ, ꯆꯥꯁꯜꯂꯨ, ꯍꯦꯟꯖꯥꯡꯒꯗꯨ ꯈꯔ ꯍꯥꯞꯂꯛꯀꯦ." ꯔꯕꯤꯗꯨ ꯑꯣꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯖꯥꯡꯗꯨ ꯇꯝꯐꯥꯅ ꯍꯥꯞꯂꯅꯤ ꯈꯟꯕꯗ ꯔꯕꯤꯅ, "ꯃꯥꯃꯣ, ꯈꯔ ꯍꯥꯞꯄꯤꯔꯣ." ꯁꯥꯃꯨꯅ, "ꯅꯪꯕꯨ ꯍꯦꯟꯖꯥꯡꯒꯗꯨ ꯈꯔ ꯍꯥꯞꯄꯨꯆꯣꯅꯦ." ꯒꯤꯇꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫
Rabidu Gitada adum yengli. Tampadi thoktuna ka amada laikre. Gitana yengu yaradra. Khoidau thitlaba Rabina yare nine. Asumna ngaihaki matungda chaktu chaba loire. Tampha amadi Gita kolik lukhak jagum loishili. Loishinba loiraduna kolik wairam du loirakpada. Gitana Noi ngakta leiram khoko aine kwa chaning mana sire kwa amta hanu charu khige. Samuna Taure tu chak pok tok tri kwa da chop pasidi noi mayam na kwa da chop tana ne mana yon ba marwari khai dine manipur dagi halu ya drise sel du mahau khangdana yam laikre mau na mayam na kwa da ngau ba adui saruk ne tara kundu nungti gi tungsil ladine noi ne yam na pamnari ba sana do mayam ma saba yarani Gitana mana ngarang hal khak pharaga Samuna Hara ise faidi haining de contest na siro Gitana khangde ai chatle thoibia kuiro oi ngak ni leram khoko inamaga chatoini Tamphana hoinama asumna Gitadu angang apikpaduga chatkhre Samuna angang sa ayya drehe manung amuka sanglukhige Oiton nene hoiga laminaramuko Asi hairamlaga Samusu washroom jangkhre Rabi amadi Tampha noktuna laihawi Boiton di angang ni 3 cup pisanari Sumangduda Rabi amadi Tampha su sumangduda mayam chak toklakpagi famlambani Tamphadu haugallaga chatke tawi Tanjaduda Rabina Thoibe kainomta Tamphana Kari Nang aibula na di khangana Nangi khangna jaba laibra Nang hawaroi matagum hairei Rabina Ay nangbo thamoy senga nungsi Tamphadu tumin laiki Rabina amuk makha tarai Nangbo ahanbo ujaba numitudagi Ayna nangbo thamoy senga nungsi jaki Adubo Tamphana Tamo Aigi khangna jaba mi laijaye Rabidu ikai nungsiyana mamaidu ngaksangang sili Tamphana Ma ay nungsinazaragpa chahi ani helakle Tamogi wafamse inammanasu mamangdahan haikre Aduda inammada ayna haijakrabane Aigi khangnajaba laijabana inammagi wafamdo ngamjararoi haina Inammana haibidribra Rabi haifam tawfam khangdana Tamphagi wahaisingdu tabada Thamoidu machet tana kaikre Asuk kuina sagajaruba asapumba kaikre Ngaihaki matungda Rabina hairai Thamoy sengna nungsijaba amana Aigi nungsibabu accept tawbiraktabada Nungsijariba mahaktuna fawba awaba pumbada Aigi ifamdasu fawe Adubu Thoibina thamoy sengna Aningba pamdabadu haibirakpagidamak Thoibibu hainingai leitana thagatba phongdokjari Karigumba aina Thoibibu thamoy sengna nungsiba makta oirabadi Adongi nungsibado thungnaba oibiyo Asi hairamlaga Rabi Tamphada hanna yenglamda Kanadasu chatlage hairamda Magi bag tu thauduna chatkre Tamphasu Rabida haifeti nungaitana yenghawi Thangnaba mikupta mamitta Rahul bu urai Wakhalda ningsinglai Taton ai nang natana Kanagasu yung paloye Samuna Thoibia ibungo Rabide Ta samua gari thawdokre sarok lomda Chatkhrajala ne chatlagi ga amta hairamdana Khangdi ta samu ado aisu chatlage babana khara thuna halau hayawe inamaga ngai ngamaroi Hoi chalo Noi na mado wachi warem ngang lairamni wa mataptuga thabak leitebagum Ta samu adudi chale Hoi Tamphadu halakladuna mayum yaure Mapabung ki chalo na lona wakhalda khalai Mana aibu lana lauramgada Karisu hairamdana Hanna fawwa yenglamdana zatkhridubo He nungsiba nangse angakmaniko Adu phana oidunasu Ahanba nungsijakibadi Aigi tatone Mana aibu nungsiba tambikibane Magi damak ay lepkini Aduga karigumba Mana aibu nungsibirakdraba
ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ. ꯁꯣꯝꯗꯅ ꯒꯤꯇꯥꯅ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏ ꯍꯟꯅꯈ꯭ꯔꯕꯣ? ꯁꯥꯃꯨꯅ ꯍꯟꯈ꯭ꯔꯦꯗꯅ ꯅꯪꯅ ꯋꯥꯊꯤ ꯉꯥꯡꯉꯤꯉꯩꯗ. ꯑꯗꯨꯕꯨ ꯃꯣꯏꯕꯨ ꯋꯥꯔꯤꯒ ꯁꯥꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯩꯅ ꯃꯅꯤꯡ ꯆꯠꯂꯤꯉꯩꯗ ꯏꯕꯨꯡꯉꯣ ꯔꯕꯤꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯦ. ꯆꯠꯂꯒꯦꯒ ꯑꯝꯇ ꯍꯥꯏꯔꯝꯗꯦ. ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯊꯣꯏꯕꯤꯗꯤ? 이베마 토이비수 낭아이 ngamaroy thabak lehawi haina adum chatkhredana. As moi anibu kaikai bu haina khrajano ne. Gita du ngek launa famthai. Samu khabar parambadu fattu oga Gita da. Kaino nang haiduna. Ho ibungo rabina ne ibema thoibise yam pamjaba nungsijaba. Aduda ne phongdokna khrajala hairiba. Ibungo rabina bo. Adudi yam phai kaino. Ibungo rabisu matiksu sare. Fattaba angang sunate. Hayeng nungaina laijarudoini. Aduda kaidauraba. Ibema thoibigi khangnajaba nupane. Nahan accident thokliba ibungo do. Aduna aisune sinbiba ngamdraba. Oh, adudi khangdre he. Ai jatnaba tauge. Firon gadu amukta pirulo. Asi hairamlaga samudu haugatkre. Gitana karibu hainakraba. Asumna machinda soladuna imungda changkre. Asumna nongma nongma haukibana mapasu hankre. Rahulsu company adugi thabak kare. Tamphasu university adum chatuna master haibadu loirakadaure. Nongma Thadoina Rahul da hairei. Thadoina Ibunga nangi khangnajaba nupiga laibra. Rahul na kaideno da hoje sidi asigu warena. Phagi natene nangbuse asengbuda dum hayune ikai kanune. Ije laite haibune. Adudi pamjabaga di laibraba. Laite da nupiga thiyaroi. Kaige nupa matomta sidane adumaina ga tawba yaroi ko. Tiningdreda aiga chanaba nupiga amta laitre. Ipa su fajakraba sakta chuda awatba amata su laitraba. Ipa dabu kaidau lairoi. Nangta yawo leijage ngatane. Ije yare kachin goya yaure to horasi. Angawbasidi hengoi ije ama silage. Masak matawgane fajakraba. Masasu doctor tamba loidauraba. Nahawai ne noiga class manare su haigum tawe. Class kaya da? 4-5 da. Nangbu laina khangdabra ne? Khangde da. Kaide loije? Nangbu tasengna khangdrabra ne? Laina haibu kanano? Fare nong mai che tak lage. Nang office thengkrani irujaruro. Che chak thiram lage. Asumna Thadoi imung changkre. Rahul su mondaga nungaina bathroom da irujaba changkre. Naihaki matung Rahul hoi mabai hoi office chatkre. Thadoi mama da phone taurai. Me mana hello. Thadoi na Ima chak charabo? Chare. Kari hinjang charagi ima? Babadi office atkrabo? Nang choi chaye. Nang pabungbudi office atkre. Ado ibungo dubu kashu tawdabro? Hoi ima tawdi yam phareda. Ado ima aikhoi ibungo si nupi thijanbirasira. Ha kaide mana kaishu yaroi. Ima aina ngasaido haudokpane. Ma kashu yaningdabadi tawde adum taiye. Adubu nupi dubu lairabo? Nupi budi sida ma laire ima. Masakadi fajakrajani ibungona su hegu bada pamgani masasu doctor tamba loidore mama do aikoi senior doctor oine puminariye mama masada ne lairiba mama duna ma kalingai da machagi mafam ma khanghalamba pami hairi aina fagi oina aikoi bungo da piro dana hairuba mama do awai ki yare adubu oi gadrane tasengna hairadi harakaniye aikoi bungo ga lairisu taminar pamale adubu mana karigumba hanagi wakhal do laklagana kamdauba Kaino iman haidubo? Hoi, nang babunga tanakige. Hoi ma. Mabu fazana thabakadi chatlibo. Kaishu tawdreda masaga da fari loire. Mana di gym ga chatki hairibane. Mabai na kharani ngai ko haina chalhandribane. Fare. Magi khanbadane imase tawfam jafam ga khangdrapone. Kaishu khalurano yam fare. Ado ima ai ko na muk tawrage thamage thabak khar loisinkhige. Hoi, thamjaro.
ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯇꯝꯐꯥꯁꯨ ꯃꯥꯁꯇꯔ ꯂꯣꯏꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯊꯕꯛꯇꯨ ꯐꯖꯅ ꯇꯧꯔꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯊꯥꯗꯣꯏꯅ "ꯏꯕꯨꯡꯉꯣ, ꯏꯆꯦ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯏꯃꯥ ꯕꯕꯥꯁꯨ ꯑꯁꯨꯝ ꯑꯍꯜ ꯑꯣꯏꯔꯛꯀꯅꯤ, ꯑꯗꯨꯅꯅꯦ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯦ, ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯦ." ꯔꯥꯍꯨꯜꯅ "ꯑꯁ ꯀꯩꯅꯣ ꯏꯆꯦ, ꯄꯥꯈꯪꯈꯤꯗ ꯑꯣꯏꯖꯈꯤꯒꯦ ꯀꯩꯅꯣ? ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯄꯥꯜꯍꯧꯒꯗꯕꯅꯤ, ꯂꯤꯃꯜꯂꯁꯨ ꯐꯔꯛ ꯇꯥꯏ, ꯑꯗꯨꯒ ꯅꯧꯃꯜꯂꯁꯨ ꯐꯠꯇꯦ, ꯑꯗꯨꯅꯅꯦ ꯅꯨꯄꯥꯗꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ, ꯁꯣꯟꯖꯔꯕꯤ ꯏꯃꯥꯗꯣ ꯄꯣꯊꯥꯍꯜꯂꯁꯤ." "ꯅꯨꯄꯤꯗꯤ ꯀꯥꯏꯗꯩ ꯂꯧꯗꯣꯏꯕ?" "ꯅꯪꯇ ꯌꯦꯁ ꯍꯥꯏꯌꯨ, ꯅꯨꯄꯤ ꯃꯆꯥꯗꯨꯗꯤꯅꯦ ꯍꯥꯟꯅ ꯌꯥꯗꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯗꯣꯛꯇꯔꯅꯤ, ꯑꯗꯣ ꯃꯃꯥ ꯃꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕ, ꯅꯣꯏ ꯍꯥꯟꯅ..." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯗ꯭ꯔꯦ꯫ "ꯅꯣꯏ ꯍꯥꯟꯅꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯣꯛꯂꯦ." ꯔꯥꯍꯨꯜꯅ "ꯃꯤ ꯗꯣꯛꯇꯔꯗꯨꯗꯤ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯏꯆꯦꯅ ꯑꯗꯨꯛꯂꯥꯏ ꯍꯥꯏꯗꯨꯕ?" "ꯀꯨꯏꯔꯕꯅꯦ ꯃꯣꯏ ꯃꯃꯥꯅ ꯅꯪꯕꯨ ꯃꯌꯥ ꯑꯣꯏꯅꯤꯡꯉꯛꯄ, ꯏꯆꯦꯅ ꯏꯄꯥꯅ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯗꯕꯅꯦ." ꯔꯥꯍꯨꯜ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ "ꯏꯃꯥꯗꯣ ꯋꯥꯗꯤ ꯋꯥꯖꯔꯛꯂꯦꯀꯣ, ꯁꯦꯜ ꯊꯨꯝ ꯍꯥꯏꯔꯦ ꯕꯕꯥ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯀꯩꯁꯨ ꯑꯋꯥꯕꯗꯤ ꯑꯣꯏꯔꯔꯣꯏꯀꯣ, ꯏꯃꯥꯁꯨ ꯄꯣꯊꯥꯍꯟꯕꯤꯕ ꯌꯥꯔꯦ." ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯔꯥꯍꯨꯜꯅ "ꯐꯔꯦ, ꯏꯆꯦ ꯍꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ." "ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯦ ꯁꯤꯜꯂꯛꯑꯒꯦꯀꯣ." ꯔꯥꯍꯨꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯙꯤꯔꯦꯅ "ꯏꯕꯦꯝꯃ." ꯊꯥꯗꯣꯏꯅ "ꯕꯕꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯁꯨ ꯌꯥꯔꯦ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?" "ꯑꯗꯨꯗꯤ ꯐꯔꯦ, ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯂꯨꯍꯣꯡꯕꯤꯔꯁꯤ. ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯤꯗꯨꯕꯨ ꯎꯔꯕꯣ?" "ꯎꯗ꯭ꯔꯤꯌꯦ ꯕꯕꯥ, ꯑꯩꯅ ꯌꯨꯝꯗ ꯅꯣꯡꯃ ꯀꯧꯔꯒꯦ, ꯑꯗꯨꯒ ꯈꯪꯅꯍꯜꯂꯒꯦ." ꯍꯣꯏ, ꯑꯗꯣ ꯍꯥꯟꯅ ꯑꯄꯥꯝꯕꯗ ꯌꯦꯡꯍꯟꯈꯣ, ꯍꯌꯦꯡ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯀꯅꯤꯀꯣ." "ꯍꯣꯏ ꯕꯕꯥ, ꯑꯩ ꯐꯣꯇꯣꯗꯤ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯔꯤꯕ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯑꯁꯤ." ꯍꯣꯏ, ꯑꯗꯨꯝꯅ ꯍꯥꯟꯅ ꯈꯪꯍꯜꯍꯧꯈꯣ." "ꯍꯣꯏ ꯕꯕꯥ, ꯊꯝꯃꯒꯦ." ꯊꯥꯗꯣꯏꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯃꯤ?" ꯔꯥꯍꯨꯜꯅ "ꯆꯦ, ꯑꯩ ꯁꯣꯝꯗ ꯂꯩꯌꯦ." ꯊꯥꯗꯣꯏꯗꯨ ꯃꯧꯄꯥ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯅ ꯌꯦꯡꯉꯣ, ꯁꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯅ ꯐꯣꯟꯗꯨꯗ ꯅꯨꯄꯤꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯊꯥꯗꯣꯏꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯅ "ꯋꯥ, ꯃꯁꯛꯀꯥꯗꯤ ꯀꯥꯏꯍꯦ, ꯃꯁꯤꯗꯤ ꯌꯥꯏꯅꯦ." ꯊꯥꯗꯣꯏꯗꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ "ꯅꯪꯕꯨ ꯄꯥꯝꯃꯕꯣ? ꯅꯪꯅ ꯄꯥꯝꯃꯗꯤꯅꯦ ꯍꯦꯛꯇ ꯁꯤꯜꯂꯗꯧꯅꯤ." ꯔꯥꯍꯨꯜ ꯐꯣꯇꯣꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ, ꯅꯣꯛꯐꯦꯠꯀꯥꯁꯨ ꯇꯧꯖꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ "ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯕꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯔꯦ." ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯗꯣ ꯃꯃꯥꯗꯨꯗ ꯍꯥꯏꯔꯝꯃꯒꯦ." ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯁꯤꯜꯂꯦ꯫ ꯊꯥꯗꯣꯏꯅ "ꯏꯆꯦꯕꯦꯝꯃ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯍꯣꯡꯂꯁꯤ ꯍꯥꯏꯔꯣ?" ꯁꯣꯔꯣꯅ "ꯍꯣꯏ ꯏꯕꯦꯝꯃ, ꯃꯥꯡꯒꯣꯟ ꯀꯥꯕꯗꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯥꯔꯁꯨ, ꯑꯥꯗ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨꯗꯤ ꯑꯥꯗ ꯑꯣꯏꯅ ꯍꯣꯡꯂꯁꯤ." "ꯍꯣꯏ ꯏꯆꯦꯝꯃ, ꯑꯗꯨꯅ ꯐꯔꯦ, ꯁꯤꯗ ꯇꯔꯛ ꯇꯧꯗꯣꯏ ꯁꯔꯨꯛ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯃꯥꯡꯒꯣꯜꯗꯣ ꯀꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯏꯆꯦꯝꯃ." ꯑꯁꯨꯝꯅ ꯅꯣꯡꯃ ꯊꯥꯗꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤꯒ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯔꯣꯅ "ꯏꯅꯥꯎꯁꯤꯡ ꯂꯥꯛꯂꯦꯗꯅ, ꯁꯥꯟꯇꯤ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯌꯦ, ꯂꯥꯛꯑꯣ, ꯍꯦꯛꯇ ꯆꯪꯂꯁꯤ." ꯁꯥꯟꯇꯤꯅ "ꯍꯣꯏ ꯏꯆꯦꯝꯃ, ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯖꯔꯕ." ꯁꯣꯔꯣꯅ "ꯑꯁ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯏꯁꯤꯕꯣ, ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯈꯔ ꯈꯛꯇ ꯄꯨꯔꯛꯑꯒ ꯂꯣꯏꯔꯁꯤꯗ." ꯊꯥꯗꯣꯏꯅ "ꯀꯥꯏꯗꯒꯤ ꯏꯆꯦꯝꯃ, ꯑꯁꯤꯈꯛꯁꯤꯕꯨ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇ ꯑꯣꯏꯔꯗꯤꯅꯦ ꯑꯁꯤꯗꯤ ꯀꯆꯥꯅꯤ." ꯁꯣꯔꯣꯅ "ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ, ꯂꯨꯍꯣꯡꯕꯁꯤꯗ ꯊꯥꯗꯅꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯏꯆꯦꯗꯤ ꯀꯤꯕꯨ ꯀꯤꯔꯦ, ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯗꯤ ꯂꯨꯍꯣꯡꯕꯕꯨ ꯀꯤꯅꯔꯝꯃꯅꯤ." ꯊꯥꯗꯣꯏꯅ "ꯍꯣꯏ ꯏꯆꯦꯝꯃ, ꯑꯩꯅ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯊꯣꯛꯂꯨꯕꯗꯣ, ꯑꯗꯨꯗ ꯑꯣꯏꯍꯧꯔꯤꯕ ꯆꯠꯅꯕꯤꯗꯣ ꯇꯁꯦꯡꯅ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ, ꯗꯈꯤꯅꯥꯒꯤꯗꯃꯛ ꯆꯥꯛꯀꯧꯕꯒꯨꯝ ꯇꯧꯍꯧꯔꯦ." ꯁꯥꯟꯇꯤꯅ "ꯑꯁꯦꯡꯕꯅꯤ, ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤꯅꯦ ꯏꯃꯥ ꯂꯩꯕꯥꯛꯇꯣ ꯌꯥꯝ ꯍꯣꯡꯍꯧꯔꯦ, ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯔꯕ ꯐꯖꯔꯕ ꯆꯠꯅꯕꯤꯗꯣ ꯉꯁꯤꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯀꯨꯝꯍꯩ ꯑꯣꯏꯍꯧꯔꯦ." ꯁꯣꯔꯣꯅ "ꯀꯩꯅꯣꯅꯦ ꯁꯥꯟꯇꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" ꯁꯥꯟꯇꯤꯅ
ꯍꯣꯏ ꯏꯆꯦ ꯉꯛꯄꯤꯔꯝꯒꯅꯤ ꯏꯆꯦ ꯍꯣꯏꯗꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯔꯝꯗꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯌꯥꯎꯖꯅꯤꯡꯕ ꯂꯥꯏꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯔꯨꯕꯅꯅꯦ ꯀꯨꯝꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯥꯅ ꯂꯥꯛꯄꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯊꯥꯗꯣꯏꯅ ꯃꯥꯅꯤ ꯏꯆꯦꯃ ꯏꯇꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯋꯥꯏꯊꯨꯡꯖꯕ ꯅꯤꯉꯣꯜ ꯀꯌꯥ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕꯤ ꯅꯤꯉꯣꯜ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯉꯣꯜꯍꯟꯕꯤ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯂꯥꯛꯄꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯕꯤ ꯂꯝꯗꯝꯗꯨꯒꯤ ꯅꯤꯉꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯁꯥꯟꯇꯤꯅ ꯑꯁꯦꯡꯕꯅꯤ ꯏꯆꯦꯃ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯔꯝꯗꯝꯗꯨꯗ ꯊꯥꯗꯣꯏꯅ ꯏꯆꯦꯃ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤꯔꯕꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯥꯡꯕꯟꯒꯤ ꯃꯩꯁꯥꯒꯨꯝ ꯐꯥꯎꯍꯧꯔꯤ ꯁꯣꯔꯣꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯅꯥꯎꯆꯥ ꯆꯨꯝꯃꯤ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯟ ꯃꯆꯦ ꯑꯣꯏꯕꯒꯤ ꯀꯣꯝꯊꯔꯛꯂꯕ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯦꯁꯤꯟꯍꯟꯅꯕ ꯅꯨꯡꯁꯤꯅꯅ ꯆꯥꯕ ꯆꯥꯛ ꯆꯥꯛꯀꯧꯕ ꯑꯣꯏꯗ꯭ꯔꯦꯗꯣ ꯁꯥꯟꯇꯤꯅ ꯑꯁꯦꯡꯕꯃꯛꯅꯤ ꯏꯆꯦꯃ ꯁꯣꯔꯣꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯉꯣꯜ ꯀꯌꯥ ꯑꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯒꯅꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯀꯌꯥꯁꯨ ꯆꯩꯅꯥꯁꯦ ꯐꯥꯎꯔꯝꯒꯅꯤꯀꯣ ꯊꯥꯗꯣꯏꯅ ꯃꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯑꯆꯥꯎꯔꯝ ꯄꯥꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯦꯡꯉꯨꯅꯦ ꯐꯤ ꯑꯃꯗꯕꯨ 8,000-9,000 ꯐꯅꯦꯛ ꯑꯃꯗ ꯀꯌꯥ ꯅꯣꯡꯃꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯖꯔꯤꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯁꯥꯟꯇꯤꯅ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤꯗꯣ ꯁꯅꯥ ꯂꯤꯀꯣꯟ ꯈꯨꯖꯤ ꯈꯨꯗꯣꯞ ꯖꯤꯞ ꯀꯥꯔ ꯇꯁꯦꯡꯅꯅꯦ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯣꯏ ꯗꯈꯤꯅꯥ ꯆꯥꯎꯅ ꯇꯧꯗꯧ ꯑꯣꯏꯗꯤ ꯂꯥꯛꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯁꯣꯔꯣꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯀꯔꯝꯅꯗꯤ ꯊꯤꯡꯉꯨꯅꯤꯗꯣ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯂꯩꯖꯕ ꯃꯣꯏꯅ ꯇꯧꯖꯈ꯭ꯔꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧ ꯏꯀꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯂꯒ ꯑꯆꯥꯎꯔꯝꯒꯤ ꯍꯤꯗꯥꯟꯅꯕ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ ꯁꯥꯟꯇꯤꯅ ꯍꯥꯍꯥ ꯏꯆꯦꯃꯁꯨ ꯂꯥꯏꯔꯔꯕ ꯁꯣꯔꯣꯅ ꯍꯣꯏ ꯄꯠꯇꯠꯂꯤꯀꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯊꯥꯗꯣꯏꯅ ꯑꯁ ꯏꯆꯦꯃ ꯉꯁꯤꯒꯤ ꯃꯪꯒꯣꯜ ꯀꯥꯕꯁꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯗꯤꯁꯀꯁꯟ ꯍꯋꯥꯔꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯍꯧꯔꯁꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯡꯒꯣꯜꯗꯨ ꯅꯤꯡꯊꯤꯖꯅ ꯀꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯃ ꯔꯥꯍꯨꯜ ꯑꯃꯗꯤ ꯂꯩꯅꯥ ꯁꯛꯈꯪꯅꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯆꯦ ꯊꯥꯗꯣꯏꯅ ꯃꯣꯏꯗ ꯆꯥꯛ ꯑꯃ ꯁꯤꯜꯂꯝꯃꯤ ꯂꯩꯅꯥ ꯑꯃꯗꯤ ꯁꯣꯔꯣ ꯂꯥꯛꯂꯝꯃꯤ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯊꯥꯗꯣꯏꯅ ꯏꯆꯦꯕꯦꯝꯃ ꯂꯥꯛꯄꯤꯔꯦ ꯁꯣꯔꯣꯅ ꯍꯣꯏ ꯏꯕꯦꯝꯃ ꯁꯦ ꯀꯩꯅꯣ ꯈꯔꯁꯨ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯣ ꯀꯩꯒꯤꯅꯣ ꯏꯆꯦꯕꯦꯝꯃ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯕꯤꯔꯛꯏꯁꯤꯕꯣ ꯀꯩꯁꯨ ꯌꯥꯝꯗꯕꯅꯤ ꯁꯦ ꯄꯨꯁꯜꯂꯣ ꯊꯥꯗꯣꯏꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯂꯩꯅꯥꯅ ꯍꯣꯏ ꯏꯆꯦ ꯊꯥꯗꯣꯏꯅ ꯍꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯌꯥꯗ꯭ꯔꯦ ꯏꯅꯝꯃ ꯀꯧꯒꯗꯕ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯩ ꯁꯣꯔꯣꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯕꯨꯡꯉꯣꯗꯤ ꯊꯥꯗꯣꯏꯅ ꯏꯆꯦꯕꯦꯝꯃ ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯌꯥꯝ ꯆꯤꯜꯂꯤ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯅꯍꯥꯟ ꯃꯥꯡꯒꯣꯜ ꯀꯥꯕꯗꯨꯁꯨ ꯂꯦꯞꯇꯅ ꯋꯥ ꯊꯣꯛꯅꯩꯅꯅꯦ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ ꯅꯪꯒꯗꯤ ꯌꯥꯎꯔꯒꯦꯅ ꯁꯣꯔꯣꯅ ꯑꯣꯍꯣ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤꯅꯦ ꯊꯥꯗꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯊꯣꯛꯂꯛꯑꯣꯅꯦ ꯏꯆꯦꯕꯦꯝꯃ ꯍꯣꯏ ꯂꯥꯛꯂꯦꯅꯦ ꯔꯥꯍꯨꯜꯅ ꯂꯥꯛꯑꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯍꯨꯜ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯅꯥꯗꯤ ꯔꯥꯍꯨꯜꯅ ꯍꯣꯡꯂꯝꯂꯤꯕ ꯃꯁꯛ ꯁꯕꯥꯜ ꯃꯨꯔꯇꯤ ꯂꯦꯝꯃꯝꯃꯤꯕ ꯄꯨꯔꯥ ꯉꯥꯎꯈ꯭ꯔꯦ ꯔꯥꯍꯨꯜꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯛ ꯐꯥꯎꯗꯤ ꯐꯖꯩꯍꯦ ꯊꯥꯗꯣꯏꯅ ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ ꯁꯣꯔꯣ ꯔꯥꯍꯨꯜꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯏꯆꯦꯕꯦꯝꯃ ꯍꯌꯦꯡꯒ ꯆꯪꯅꯤꯀꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯟꯅ ꯅꯣꯛꯂꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯂꯩꯅꯥ ꯃꯣꯃꯣꯟꯇꯃꯛ ꯇꯧꯔꯤ ꯊꯥꯗꯣꯏꯅ ꯏꯆꯦꯕꯦꯝꯃ ꯅꯅꯥꯎꯅꯅꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒꯤ ꯏꯃꯥꯟꯅꯕꯤꯗ ꯐꯤ ꯑꯃ ꯆꯦꯟꯖꯗꯨꯅ ꯂꯧꯋꯦ ꯑꯁꯤ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯂꯨꯈꯤꯁꯤ ꯌꯦꯡꯂꯨ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯣꯔꯣꯅ ꯍꯥ ꯐꯤ ꯍꯥꯏꯕ ꯊꯥꯗꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯆꯦꯃ ꯅꯪꯕꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯁꯣꯔꯣꯕꯨ ꯆꯤꯡꯕꯣꯏ ꯁꯝꯕꯣꯏ ꯇꯧꯔꯒ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯊꯥꯗꯣꯏꯅ ꯅꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯍꯧꯈꯣꯀꯣ ꯔꯥꯍꯨꯜ ꯑꯃꯗꯤ ꯂꯩꯅꯥ ꯏꯀꯥꯏꯅꯗꯨꯅ ꯋꯥ ꯍꯧꯗꯣꯛꯅꯕꯗꯨ ꯉꯝꯅꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯔꯥꯍꯨꯜꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯣ
ꯆꯥꯛ ꯆꯥꯔꯕ ꯑꯁ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯒ ꯑꯗꯨ ꯍꯪꯖꯜꯂꯗꯤ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ ꯂꯩꯅꯥꯅ ꯀꯩ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ ꯋꯥꯒ ꯑꯝꯇ ꯍꯦꯛ ꯍꯧꯔꯛꯇꯦ ꯑꯩꯅ ꯍꯥꯟꯅ ꯍꯦꯛ ꯍꯧꯖꯤꯟꯕꯁꯨ ꯐꯖꯗꯦ ꯉꯁꯤꯀꯣ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯖꯤꯟꯅꯤ ꯃꯥꯡꯒꯣꯜ ꯀꯥꯕꯁꯨ ꯂꯣꯏꯈ꯭ꯔꯁꯤꯕꯨ ꯀꯌꯥꯗ ꯅꯨꯄꯥ ꯃꯥꯟꯖꯗ꯭ꯔꯤꯅꯣ ꯔꯥꯍꯨꯜ ꯑꯃꯗꯤ ꯂꯩꯅꯥ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯖꯤꯜꯂꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯏꯀꯥꯏꯅꯩ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯤꯕꯨ ꯏꯁꯥꯅ ꯌꯥꯕꯤꯔꯦꯀꯣ ꯂꯩꯅꯥꯅ ꯑꯌꯥꯕ ꯄꯤꯖꯈꯤꯕꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯈ꯭ꯔꯤꯕꯅꯤ ꯂꯩꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯔꯥꯍꯨꯜꯒꯤ ꯊꯃꯣꯏꯗ ꯅꯨꯡꯊꯪꯅ ꯄꯥꯟꯕꯒꯨꯝ ꯗꯪ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥ ꯁꯨꯕꯤꯒꯦ ꯍꯥꯟꯅꯅ ꯍꯥꯏꯖꯈ꯭ꯔꯒꯨꯝ ꯀꯔꯤꯕꯣ ꯏꯊꯟꯇ ꯑꯣꯍꯣ ꯀꯝꯗꯧꯕꯤꯔꯦ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯄꯨꯁꯄꯥ ꯍꯣꯏꯗꯤ ꯄꯨꯟꯕꯤꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯃꯇꯝꯗꯣ ꯑꯦ ꯀꯔꯤꯕ ꯄꯨꯁꯄꯥꯒꯁꯨ ꯈꯪꯅꯕ꯭ꯔꯣ ꯂꯩꯅꯥꯅ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯔꯥꯍꯨꯜ ꯅꯠꯇ꯭ꯔꯖꯥꯠꯂꯣ ꯍꯩꯕꯀꯣ ꯑꯣꯏꯖꯥꯠꯂꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒ ꯃꯃꯥꯒ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯅ ꯅꯣꯏ ꯑꯅꯤꯕꯨ ꯆꯥꯛꯀ ꯂꯥꯝꯃꯕ꯭ꯔꯣ ꯆꯥꯊꯣꯛꯑꯁꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯅꯕ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯔꯣ ꯔꯥꯍꯨꯜꯅ ꯆꯥꯊꯣꯛꯑꯁꯤꯗ ꯏꯆꯦ ꯏꯃꯥ ꯍꯣꯏꯁꯨ ꯊꯦꯡꯈꯤꯅ ꯄꯣꯠꯅꯦ ꯁꯣꯔꯣꯅ ꯌꯥꯏꯗ ꯌꯥꯏꯗ ꯏꯃꯥ ꯍꯣꯏꯗꯤ ꯉꯁꯤꯗꯤ ꯁꯤꯗ ꯄꯦꯟꯅ ꯆꯥꯊꯣꯛꯎꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯍꯥꯊꯨ ꯍꯥꯊꯨꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ